ताबिरिबा मदि मिटेंग ताबिरिबसिंबु हानपमक्तदा इकाई खुमनजबग लोइनेना तारामना ओक्चरी ngasi amuk pumnamakidamakta pujargliba film asi 12 fail hariba film aduni hariba film asi IPS officer Manoj Kumar Sharma ko misak amana magi ningjaba thungnanabagidamakta awaba kayaga loinana ninghanaba tawdana panthungfam yaukiba mahaki punsigi asengba waridi yumpham oiduna puthokiba film amani film asi handakta nauna release tawkiba drama da base tawba film amasuni film asigi rating sing atudi IMDb da 10 gi manungda 9.2 funky amasung the Times of India da 5 ki manungda 4.7 star piri film asi yamna inspiration oiba hotnarabadi aikoina pamliba adu soidana phangba ngami haiba adu 12 fail oiramba student asigi warina mayek seng utkadawri aduga amana film asi aikoigi channel asibu nungsibiba kayana comment tawduna khanbiraki masigidamakta hainingai leitana thagatpa phongdokchari phare adudi mayam wari asi koithoktana film asigi wari haujaraki film asi horakpada 1997 gi matam oirami matam asida chambal koba khungang amada Manoj koba nupa amana yumthak amada exam da note tawnana ba haiduna note semduna lei Manoj na note semliba si class 12 ki exam da note tawduna pass tawnana ba haiduna semlibani अतोप सिन अमदा सरकार की ऑफिस तगी मियोई अमा लाक्तुना मनोज की मपा धारी नाकन करी खले मखोई नंगबु लेम न थागने हाने खनब्रा मखोई नंगी सस्पेंशन लेटर थारकले से यंगो असुम न हाइदुना सस्पेंशन लेटर अदु मनोज की मपा द पी मदुदा मनोज की मपा ना सस्पेंशन लेटर अदु लौरम दे वारी सी मनोज की मबुक न तारगा सस्पेंशन लेटर पुरकलिबा मपा अदुगी मखुत चेतना पाइदुना मनोज की मनाव कमलेशता मबुक नारी कमलेश नोंगमय अदु पुथोरो अयेंगी कनाना अइगी सासी सस्पेंड तौगदौरिबना हाइबा मतांग असिदा मनोज की मपा की ऑफिस ता थोकिबा थौदोक अदु करीनो हाइबा उलई मनोज की मपाना ऑफिस असिगी ऑफिसर अदुदा फाइल अमा साइन तौदना हाइरई सर फाइल असिदा साइन तौबा ngamjaroi फाइल असि अचुंबा नते पैसा चानना भाईदुना आई अरान बसी तौरोई मनोज की मपा असि यामना अचुंब चटपा मिसक अमा ओइरमी वहौ असिदगी मनोज की मपागा ऑफिसर ग खनरई ऑफिसर अदुना यामना हेंजिनबा वहाई वता सिजनरकपदगी मनोज की मपाना साउरदुना चपालना ऑफिसर अदुद फुरंकी मरम असिना मनोज की मपाबु सस्पेंड तौरक्लिबनी वारी असि उलकलब मतुंगदा कमलेशना नोंमई पुथोरक्तुना थोगलकपदा कमलेश की ममाना नोंमई अदु इनथोकलमी थौदोक असिदा कमलेशना नोंमई अदु मथक्ता कापथोकी नोंमई मखोल ताबदगी मफम असिदा पुलिस सिंग लाई अदुगा मयाम सिंग अदु इंगथनरमी मथंग सिंदा अहिंगी मतम ओइदुना मनोज की मयुमदा मखोई पुन्ना चाक चामिनरिंगैदा मपान हारी अइना लेमना थारोई मखोई मायुक्ता शहरदा चतुन वकलुगनी ममाना अमुक खुमलई नंग शहरदा चटख्रबदी युम असिगी अचंबसिंग कनाना येंगोगनी मदुदा मनोज की मपाना करी अमत तादना शहरदा चलनी हाइदुना चटखी मथंगी नुमिता एग्जाम की नुमित ओइदुना महिरोई सिंग एग्जाम इनरमी मनोज के एग्जाम अदु इननब हाइदुना मान सेंखिबा नोट सिंग अदु लौथोक्तुना इननब थौरांग तौरी एग्जाम अदुगी इनविजिलेटरना बोर्ड आंसर सिंग इथोक्तुना महिरोई सिंग अदुदसु सिनाहलमी असुमना मफम असिगी स्कूल असिदा वजा सिंगना महिरोई सिंगी मतेंग तौदुना एग्जाम इहलमी खुंगंग असिदा DSP अमा नौन पोस्टिंग लाई हाइरबा DSP असि अरानबा तौबु यादबा ऑफिसर अमा ओइरमी महाकी ममिंग दुस्यान कवि DSP असिना एग्जाम सेंटर असिदा लाकपदा तौरमलिबा मतौ अदु उरगा यामना ngakladuna प्रिंसिपल अदुदा मफम असिदा तौरिबा असि करीनो हाइना हंगबदा प्रिंसिपल अदुना खुमलई सर मफम असिदा असुमना तौद्रबदी अंगांगसिंग असि अमता पास तौदर मांगलगनी मरम असिना मतेंग तौबिबनी असुमना हाइदुना पैसा खरा पी DSP अदु यामना साउरदुना प्रिंसिपल अदु फादुना बोकी मथंगी सिंदा एग्जाम नोट तौहंदबना मरम ओइदुना मनोज क्लास 12 असि फेल ओइरमी अदुगा मपासु शहरदा चटखिबना मनोज की ममाना मयुंगी खनबदा यामना वाजरमी निमित असिगी निमिदांगदा मनोज अमसुंग कमलेशना ममागी मनाक्ता लाक्तुना पैसा खरा ममादा पीरगा हरी हयेंदगी अखोई
gari thauduna mafam amadagi mafam amada mi sing puduna paisa talagani mathangi numita makhoi anina gari da mi khara haptuna purami maduda miyoi amana lambida gari adu khamduna tongliba mi sing adu bus ta tonghanna ba hairami maduda kamles nu yaramdi nupa adun hari nakhoi aigi wasi yadab yaroi aise MLA gi miyoi ni wahi sitarga kamlesna sauning leduna magi chapal adu paiduna nupa adu purami maramasidagi police laktuna kamles amasung manospo MLA gi mi da khut thai haiduna pharaga maral sijanduna jail da thamjinki jail manungda police na makoi ani da purami police aduna phuna nakhoi gi babadu su huran bani haina harki wahi sitarga manosna yamna sauning leduna police aduda aina nangbo lemna tharoi haina hari maduda police aduna manospo jail dagi lokthokuna hai pare nang naibu lemna tharoi hairbanina nang nangame ai bhalo karigum ngamdrabadi nangi nanau kamles asi aina harkani wahi sitarga manosna nangthoktuna mafam asidagi chelak DSP gi mayumda sensilami manosna DSP adu yamna faba misakabani haiba hana khanglami marmasina manosna DSP asigi manakta lakibani manosna DSP asida wadi singadu pumnamak lirami marmasidagi DSP na police station da laktuna manoska kamleska mayumda chatlanki aduga thogdok asida chenaba police singaduna remand lawrami DSP na magi gari na mayumda halakpada manos amasung kamles makhongna mayumda chalama thengnabada magi gari aduda tonghanduna mayum yawna thenbirami manosna gari tonglingaida DSP sida hanglai sir karamna DSP si oibano aisu sargumna DSP oiningi DSP asina khumlai DSP oininglabadi ahanbada note taw thadokpatai aduga nangna oiningliba adugi matung ina honagadabani asumna makhoi ani mayum yawna thinbiramnaga DSP adu hanki mathangi senda chahi amagi matungda exam matam ulai patamasida DSP adu atopada transfer satkibana mairoi singadu note tawduna exam inarami adubo manosti note amata tawdana exam adu pass tawba ngamnanaba irami maramdi manosna thamoida apamba ama poksaki DSP na hairamba note tawdana sengna pass tawraga DSP oigadabani hairamba wahi asi manosna adumak ngase suning singri sahi ahum pukning changna lairik padun honarami Manoski mamana mayungi awat apa mateng oinina bahaituna mayungi san singyon thoktuna kanna hona jarmi Manosu DSP soidan oigani haina chetna leblami asumna manosna kanna hona duna BA pass tawrami manosna BA pass tawrokpada mabokna yamna harauduna manospu kausinduna magi pension gi paisa tungsin jaba khara pidun hari hausikti nak chatkro aduga DSP orga halo asumna harami bathangi numita manospu mayungi misingna bus station pau thindoraktuna goiler ko bumfam amada DSP gi manglan puduna laki bathangi numita manosna mikap thoglakpadadi magi bag adu leiramdre hariba bag aduda paisa su pumnamak yauki manos ki nakanda fambi nupi amana bag adu huranduna pukre haiba manosna khanglai hauzik manos masada paisa amata yaudaduna tawfam amata khanglamdi khudong thiba thongtok asigi matungdasu mafam asida sarkarna chahi ahum thabak lobu thingkre haina laukthok-lami maram asidagi manos tawfam amata khangdana numit kayani chara hendun lerami nongmadi manos khangba ngamdraduna ikai iki pumnamak kauthokduna hotel amada chak kita pijabiyo hotel gi thabak sujagi haina hotel mapu adu dairami hotel mapu adu mabuk phabana manos ta thabak suhandana chak mabuk thanna pijarami mafam sida pande ko misak ama thengnarami hariba misak asisu UPSC gi exam inana bahaituna lakibani adubo haujikti madu sarkarna matam sangna thingjin kibana Delhi da chatuna UPSC gi hotnaruragani haina tawrami manos amasung pande wari asi sanabada manos na hana DSP asidagi hena reng wangba thabak lai haina khanglamdi haujikti pande na haibadagi khanglami mikup asidagi manos IPS oigani haina chap yungna amuk leplami adubo manos Delhi chatnaba lupa amatta leijaramdi maramasina manos ta pande da magi wari singadu liduna masu Delhi da pubina bahaijarami pande
यामन फबा मीगी अवाब मसक खंगबा मिसक अमा ओइरंबना मनोजपु दिल्लीदा पुदुना लाकमी मखोइना दिल्लीदा लाक्तुना मुखर्जी नगर यौरकपददी मनोज यामन ngakलमी मरमदी मफम असिदा मथंत नतना मियोइ लाख कया लेरंबा अदु उरगा मनोजना मफम असिदा गोरी भयागा थेंगनरमी गोरी भया अदुदी यूपीएससी एग्जाम दा हाना मंगारक पीखिदुना तरुगलक सुबह एग्जाम पीननबा हाइदुना लेरमी गोरी भया असी चही तरुक्तगी यामन कन्न होनरकपना एग्जाम करमन पीगनी अमसुंग इंटरव्यू करमन पास तौगनी हाइबगी नॉलेज यामन लेरमी असुमना गोरी भया तरुक सुबह एग्जाम असिदसु पास तौरकलमदे गोरी भया गी अरोइब एटेम ओइदुना मखा एग्जाम पीब याकिदे मरमसिना पांडेना गोरी भया असिगी मतुंग इंदुना लेरबदी माई पागनरुई हाइदुना अतोपा इंग्लिश मीडियम गी सीनियर मगी मखादा होनकी गोरी भयाना मफम असिदा रीस्टार्ट कोबा चागी दुकान अमा हांगदोक्लमी महाकन खंजै मदुदी मसाना आईपीएस ओइब ngamdrabasu मागी मतेंगदगी कनागुंबा अमदी सुइदना आईपीएस ओइहनगनी हाइना मनोज पैसागी अवाटपा लेबना लाइब्रेरी अमदा थबक तौनन बलाक्तुना लाइब्रेरी असिगी सिंग सिटपा अमसुंग बाथरूम चांबा तौरमी अदुगा लाइरिकसु होटनरमी मनोज असुमना यामना थवाई हक्चंग याउन होनदुना यूपीएससी एग्जाम गी अहानब अटेम्प्ट तौबदा सेलेक्ट तौबदी लाइरदना मार्क नेमना फंगलकी गोरी भयाना मनोज ता हाई निंगनब तौगनो अमुकहना रीस्टार्ट तौगदबनी मनोजना गोरी भयागी थबक सिंगदसु मतिंग पांगबिरमी नोंमा मनोजना इंग्लिश मीडियम गी ग्रुप ता चा थिनब चलमी ग्रुप असिगी आईएसआई ऑफिसर दीप मोहन गी ग्रुप ओरमी पांडेसु आईएसआई ऑफिसर दीप मोहन गी ग्रुप असिद यावरमी दीप मोहना मनोजबु उरगा चा योनबा मिसकनी हाइना खलमी मसिदा पांडेना हरि महागसी चा योनबा मिसक अमनते मासु यूपीएससी गी एग्जाम कन होनरिबनी वाई असि तारगा दीप मोहनना यामन पुक्चल चावु सारगा लोइनरमी मनोजती करिसु खंगजरमदे नोंमा पांडेना ममानबसिंग फमिनदुना मनोजकी मरमदा वारी सानदुना लेरिङैदा मखोइगी मरक्तगी अमना हरि मखोइगुंबा सि मफम असिदा मथोंग मरम खंगदा यूपीएससी एग्जाम गी लाकबनी अदुगा कैसुनतब थबक मचा अमसु तौदुना त लेगली लेबाकी मिंगचे थेले ऑफिसर ओइब ngamdradi ngamdredana wahi asi गोरी भयासु नाकंद लेप्तुना तारमी अदुगा खुमलई असुमरी मखोइ सिंग असि मथोंग मरम खंगदना बस ट्रेन थन्न थन्न मफम असिदा लागिबनी मखोइगी मखुत करी अमत लेते अदुबो मखोइ मफम असिदा लाकपदा नोंबदी ऑफिसर सोइदना ओइगिनी हाइबगी चेना थाजब अम लेरगा लाकनरिबनी मखोइना अपंग अपंग थबक सुदना मखोइगी मंगजरिब मंगलान असि थुंगनब कन होनजरिबनी मखोइना अतांग स्कूल कयादा तमदुना चाउरब मंगलान असि मंगलखिबा नते मी लाख कयागी आशा तौदुना नोंमदी सोइदना ऑफिसर ओइगिनी हाइना लाकिबनी मखोइ सिंग असिगी मरक्तगी मी अमना यूपीएससी एग्जाम तौब ngamखरबदी मी लाख कयान हराउनरिबनी असुमना मथंगी सिंध मनोजना यूपीएससी की सेकेंड अटेम्प्ट प्रीलिम्स पास तौरमी मनोज यामना हराउजरमी पांडेदी पास तौरखिदे अदुबो मनोजना पास तौरकपा अदुदा मासु हराउजरमी मनोजना मेंस एग्जाम की प्रिपरेशन की दमकता कोचिंग सेंटर अमदा एडमिशन तौनन हाइदुना लाकमी मनोजना पैसा यामना लेतबना कोचिंग सेंटर असिदा थबक तौना कोचिंग अदु यावबदी यानरमी कोचिंग सेंटर असिदा दीप मोहन की फोटो थेलमी मनोजना फोटो अदु येंगदुन हांगलई महाग असि मफम असिदगी पास तौखिद्रगा करिगी मफम असिदा फोटो असि थेलिबनो वहांग असि तारगा कोचिंग सेंटर असिगी मपुगी मचानुपी जयान खुमलई नाहक असौसो फिल्म स्टार सिंग उनरबरा मखोइना तोबैकोगी एड तौई हाइना मखोइ तोबैको चारमगनी खलोनो मसिबु कवि एडवर्टाइजिंग फोटो असि खकी दीप मोहनदा अइखोइना लाइक कया पीरिबनी खंगलेदना तंजा असिदा श्रादा कौबी नुपी अमसु एडमिशन तौबलाई मनोजना कोचिंग सेंटर असिगी थौंग असि यानिंगलमदे महाक्सु मपादौना अरानब तौबगी मायोक्ता लेरमी मरमसिना श्रादागी ममांग कोचिंग सेंटर मपु अदुगी मचानुपीदा थीन nganglami थौदोक असिदगी श्रादागा मनोजका सक खंगरमी असुमना मखोइ अनि वारी सानबदा श्रादाना मनोज असी मसा मथंता कोचिंग चतन होनरगा यूपीएससी प्रीलिम्स अदु माई पाकपनि हाइब खंगबदगी पामजरमी
Manoj yamna haraujarami maramdi mahaki punsida nupi amana ahanbu oina maming hanglakpa aduda numit asidagi Manoj na Shraddagi maramda khanjaduna laki nongma Shraddana Manojbu thiduna library tamna laklami matam asida Shraddana Manojki makhuta engineering gi lairik ama urami madu uraga Shraddana Manoj asi engineering tawri haina khalami Manojti Shraddagi manglanda tawduna laikri maram asina Shraddana chamamnariba adusu sengdoktana adumak tarami Shraddha Masuridagini mahak collector oiba pamjarami maram asina mahak mafam asida lakibani Shraddha doctor tamduna hospital amada intern tawduna leiringaida awunpotki wahudagi phubiduna nupi ama hospital puraki nupi adu laikannaba ngamdana siki police case tawbada angam batawsingna nupi adubo atopa maral sizin aranba dahanki thautok asigi matungdagi Shraddhana masada power ama leitaba yade haiduna deputy collector oigani haina lepkibani Shraddhana Manoj asi library asida lairik panbagidmakta lakpani haina khalami adubo Manojti library asida thabuksu tawi haiba khanglaki matam asidasu Shraddhana hanthaba wakal amata khalamde nongma Manojna APJ Abdul Kalam gi matangda iba lairik ama yamna pamjarami adubu paisa yaudabana maram oraga lairik adu pamlabasu lawba ngamjaramdi masi khangnaduna Shraddhana Manojna pamjaba lairik adu lawduna puraklaga Manojta pirami asumna makhoi ani yamna luna khanaduna leirami Manojsu Shraddhana tamba coaching center adu laktuna makhoi ani punna coaching adu yauminarami nongma coaching class tawringaida ojana engineer ga mari leinaba question ama hanglaknami maduda Shraddhana Manojta hairi nangdi engineer student ina answer khanglamgani khumkhodana matang asidagi Shraddhana Manojbu mangonda engineer oidana minammi haina sauki Manojsu mahaki asengba adu haiduna samthokpagi tanja phanglamde mathangi numita Manoj asi library da paisa gi matangda maral sibirami maram asidagi Manojna library asida amuk hana thabuk tawraroi haiduna chatki asumna numit kayani Manoj ukidre coaching mafamdasu lakidre pandena numit kayani changna Manojki laifam thiduna lakami pandena Manoj asi ubada yengba ngamlamde maramdi apikpa ka amada masa adu yamna pungongongna taiduna bulb amagi manakta lairik pa adun leirami pandena Manojta hari Shraddhado prelims exam ki thorang tonanaba mayimda chatkhagani nang mangonda lale haija horoidro wahi asitarga Manojna khumlai hausikti ai mains loirba matungda maga thengnagani loidri fawbudi ai maga thengnararoi mathangi sinda Manojna English medium gi exam ama irami exam adu iba loiraga mapanda tholakpada exam gi question adu tourism in India gi matangda EU haiba oirami Manojna terrorism in India gi matangda EU haibani khanduna wanana exam adu irami haiba khanglaki asumna ani suba chahi asidasu Manoj yaramdi Manojna mains exam loiriba matungda Shraddhaga unaduna lali haigani haikiba adumna mahak Masurida Shraddhaga unanaba haiduna mayumda laki matam asida Shraddha mayumda leiramdi Shraddhagi mayumda leiba thabak suba ahal amana Shraddha phone tawduna Manojka wari sananami Manojna Shraddhada hai ai nangbu unaba nangi nayumda lai main exam suloikre handaksu ai yakidre nang naibu amukta ngakbiyo ai lankre aduga ai nangbu thamo sengna nungsi nangsu aingonda nungsi amukta hairo nangi damakta malai masi mathak makha onthu uharibasu ai ngamdri fawo hona dun lege Manojki wahi sitarga Shraddhana paukhum amata pirakidi aduga al adugi khutangda Manoj adu Delhi da hankro hayo hain hairaki Manoj mafam asidagi direct magi khungangda halaklami matam asida mahakna khangi madudi mabuk adu leikidre haiba mabokna Manoj amasung Manojki mapada pau amata tamgano makhogi thabakta akaibu oigani haina thinglambana pau adu khanghalakidabani Manoj yamna ningba kaidami maramdi mabokna pamjaba adu oiduna mabokta khanghandringai mabokna taibang palasi thadokkiba aduda mathangi sinda Manoj amuk Delhi da laktuna yam takpham ka aduda thabak surami
मफम असिदा मनोज के मपाना मचानुपाबु उनबा लागलमी मचानुपागी फिवम मदु उरगा मपान हारी पुंगनमक थादोक्लो खुंगंगदा अखोय हनख्रसि मफम मदुदा थोकपा मतौरुरसि अइसु यामना वारे अखोयगुंबा असि केस कया अचुंबगी थांगलबसु मतम कया मांगलबु मतुंगदा अहोंब करी मत लेते अदुना अइ पुंगनमक असि थादोक्लगे खले वाहि असि तारगा मनोजना खुमलई बाबा अइना ngasi phawba babagi achumba chatpa lambi aduda chattuna lake aduga baba na ngasi ninga nariba karigino aikhoi gi panthung yodri phawbadi aikhoi khona khisi nongbadi soidana panthung adu yogani matam pumbada ai babagi damakta lingdana lekoni asumna mapa macha unarabu matungda manojna ahing nungthel khaidana pung kun marigi manung asida pung tara manga thabak suduna ahingi pung taruk amana lairik paduna subnagi pung ahum khakta tumduna yamna wana honaduna lerami mathang sinda coaching center da manoj ki manakta sarda laktuna hari aina hangi do soikre aina nongonda hairoi da buwa so haikre ai bungak biyo nangna yamna thuna nungsi har kibido ai khanthapam amata khangkidabana pakhom amata pikidabani ai फोन दो थमकिबा मिनिट अमा लैबगा फोन अमुक तौबददी नाक मफम मदुदगी चटख्रे हाइन हारि वाहि असि तारगा मनोज ना हारि कैसु काइदे नंगना दुमना आइंगोंदा वारी साबगी आइना नंबु यामना थागले आइंगोंदा खंथबगी मतम अमत फंकिदे इथक्ता इथौ कयाना मरम ओरगा आइना मतम चाइ चादे हाइबादो खंथा होद्रे प्रिलिम्स की मतुंगदा फजन अमुक थेंगनरगा वारी सानरसि असुमना मखोय अनि वारी सानरबु मतुंगदा काइनरमी प्रिलिम्स थागदबा था मापन वालमी असुमना प्रिलिम्स थाबगी मतम अदु यौरक्तुना प्रिलिम्स थारमी अदुबो लाइबक थीबदगी पांडे हंदकसु प्रिलिम्स असि पास तौब ngamlamde मरमसिना पांडेगी मपाना यामना सौरुलमी पांडेसु साउनिंगलेदुना तौफम खंगदना लैरिङैदा मागा नुंसिना बिनुपी अदुदी पास तौरे हाइदुना यामना हराउना लाक्तुना पाउ तमलक्लमी पांडेना मागे साउबदु नुपी असिद ताइसिनदुना यामना सौरमी मरम असिदगी नुपी असिनसु साउदुना पांडेबु थादुक्तुना चटकी मनोजती प्रिलिम्स असिदा पास तौरकी अदुबो महागना रिजल्ट अदु येंगबा चटलमदे मरम असिना सरदाना पाउ अदु तंब मनोज की मनाक्ता लाई सरदाना मनोज की मतौ अदु उरगा असुमना हारि नंगना मफम असिदा लैबा यारोय मेंस एग्जाम असि तराइना लौइदबनी नंग अतोपरुमदा लाइरिक खक्तो होनदुन लैयो आइसु अंगम मतिंग तौके वाहि असि तारगा मनोज न खुमलै होय चुमे लंबी असिददी नंग आइगा यामना तोंगाले अदुबो करिदि उपाय लै आइना ngamnana होनगनी सरदाना अमुक खुमलै नंगना सिगी अमंबसिदा खरमना लाइरिक पागदौरिबनो मनोज ना हारि आइगी बाबाना हाय मपानगी अमंबदगी कीगनो मनुंगी अमंबदगी कियो हाय अदुगा अमना अब्दुल कलाम दी लंबी की लाइट मखादा फमदुना लाइरिक पारी हाय अइगिदी इसागी बल्ब लैजरिसिनी असुमना हाइदुना मनोज हनब तौदना कन्न होनजरमी असुमना अहुम सुब एटेम्पदसु मनोज एग्जाम क्लियर तौब ngamlamde मतम असिदसु सरदाना मनोजपु लूना अदुमक खंजदुना थौना हापिरमी तंजा असिदा पांडे युंगाउदुना लाक्लगा हारि मनोज नंगना सरदागी खल्लिङैदा एग्जाम दु पास तौब ngamdabani करिगुंबा सरदाना अयेतपु ओइरमद्रदि नाहक सोइदना पास तौरमगदबनी चही खरगी मतुंगदा नंगना अदुमुक मफम असिदा करिसु तौदना लेहोगनी अदुगा मादी नंगबु थादोक्तुना चटकेगनी नुपी लोइना मानबनी मतिक चाद्रबदी नुंगसिबा मसक खंगदबनी अइसु ngasiदी मैसाक अदु फंगलिबसिनी वाहि सितारगा सरदा यामना नुंगाइतना कप्तुना चटकी मदुदा मनोजना सरदाबु खामनमी सरदाना कप्तुना हारि नंगना नाहनमुक हाइकिबदाई अइना नंगबु नुंगसी हाइरबदी मालेमसी मथक मखा ओलु हाइरबसु ओनगे हाइना ngasi aina hairi I love you मनोज नंग अइगिदमक्ता माइ पाक्तबा यादे वाहि असि तारगा मनोजता अहेनबा थौना अमा अमुक फंगलमी मरम असिना मनोजना DSP दीप मोहन की मनाक्ता लाक्तुना मेंस एग्जाम असि करमना पास तौगनी हाइना हंगबा लागलमी दीप मोहन हाइरि नाहक टाइम मैनेजमेंट तौबा मथौ ताइ क्वेश्चन नंबर मिनिट 9 दगी हेना चंगहलोइदबनी नंग नसाना मिनिट 9 दा नंगी मरमदा वाहि खर इयो असुमना हाइदुना मनोजता इहलमी मनोजना यामना लाइना खंदुना इबददी मिनिट 9 अदुदा वाहि यांखै सुना इब ngamlamde
Madu uraga Dip Mohan Hari Madu Natinang Oi Bearoi. Asum na Habedagi Manos, Gori Bayagi Manakta Lakaga, Pau Sitamlami. Gori Bayan Hari Kari Haiba Mana Adum Hekta Habiabro Adubo Nang Yam Taktuna Chagi Hotel Yaudon Honorabadi Yam Wan Tokani Maramasina Nang Masidagi Agirum the Laduna Tabak Amata Sudana Kan Honoro Nayungi Pasasu Aina Tagani Sana Tangnabasu Aina Loni Putokani Nang na Mai Park Labadi I Koi Mayangi Mai Parkani Matam Masidagi Manos Atopa Matam Amata Kai Tuktana Lairik Kakta Paduna Aroi bagi etem asida mai pak taba yade haiduna kan honarami mathangi sinda sarda mayum da chatnanaba thaurang torami maramdi UPSC mains exam gi damakta matam khara leiraga sarda mains clear togduna mathang thada interview ni haina manosta pau tamlatlami asumna tha khara leiraga amu sarda gi interview su pass togduna deputy collector oire haina manosta tamlaki Pau Sitarga Manos Yam Naharau Jeremy Matangi Sinda Pandegi Arubi Etem Asidasu Clear Tobungam Lamdi Maramasina Mapana Yam Nasaurklami Manosti Arubi Etem Asida Clear Tobungam Lami Pawasi Pandi de Tambada Pandi Nasauraki Adugari Nangi Nungaibu Pau to Tamdringaida Aingon the Hana Amukta Hankibi Orbra Nangsi UPSC gi U Fawa Kangdringaida Delhi da Inapuraki Nang Seliba PS Fawa Aigini Aduga Nang na Igi Maram the Hangdaba Why Sitaraka Manosu Kumlai Nang na Thona Dublerati Nangi Aning Bodo Nangi Babadayo Why Sidaki I Koina Kangi Madudi Pandi SC UPSC SC Mahak na Pamjaba Lambi na Tihaiba Pandi di TV actor Oiba Pamjarami Adubo Mapana Yadabadagi UPSC exam si Thaba Lakibani Asumna Pande etem mari makta pass to bangam kidi Manos na magi nungaiba pawasi sardada tamlami Maduda sardana hari ay amukhana Delhi da lakpa yararoi kanagumba mana aikoi anigi maramda babada henjin wa kaya tamsindun leramle wai asitaraga Manos na kangi madudi sardagi mapada pau tamsilamliba misak adu Pande soidan oigani haina Maramasina Pande da phone tawbada Pande di jail da yu thakpagini haiduna thamkhre haiba khanglaki Manos na Pande asi jail dagi lokthokna ba haibada paisa chana na honaraki maduda Manos na mu rules kaya haibadagi lupa amata tingdana Pande bu jail dagi lokthoknami aduga yamna saudun hari nangna summa tawriba karigino wahi sitaraga Pande na khumlai ai soikre ai ni yu thaksilaga kari amata khanthadana haikibani ai bungakpiyo Manosna Yamna Sauraduna Amugana Nasaptu Engon Ulakano Haiduna Saurum Nagachaki Asomdana Sardana Mapad Hazilakibuwa Adu Aran Bani Haina Kanna Sengdok Nabuhona Jeremy Matangi Sinda Sarda Manoska Yamna Nungsinan Unarmi Manoski interview Gidamakta Sardana Sim Sabiduna Mating Panglami Aduga Makoi Ani Pandigi Manakta Lagami Manosna Pandi Dari Ainangbo Hainingai leitana thagale nang na ibo afam masida pubiraklam drabadi aina ngasi oiribasi oiramloi wahi sitaraga Pandesu masagi maral yazaduna sadada lale hain haijarami sadana su Pande bungak pirami mathangi senda sada amasung Manos gari de lakpada sadana Manos da chi ama pirami chi adu Manos na yengi tawbada sadana hari naiko chi adu Hore nang na thanda leibado ni yengo mathangi sinda Manos interview mafamda ulai Manos yamna pakhalami mahaki certificate ta 12 fail haina su irami maduda mafam masigi piona 12 fail oi haina haido kano masigi atopada wari ama lisindun semlaga khummu haina takpirami Manos na interview gi damakta changlakpada UPSC gi chairman na ahan bu hang asi hanglai class 10 the first division aduga 12 ta ahan bu fail aduga ani subada su third division matau karam nang fail oibano wang asigi pakum Manos na haijil basu yabani adubo aseng bu wari adu lirei class 12 ki matamda akhoi ge duda DSP anoba malaki mahakna no tawa thinki maramasin ai 12 ta fail oirakibani pakum masitaraga Manos pu mapanda ngaihak ngairuna bahaiduna thokhalami Manos na mapanda asa kairaduna yararoi haina khalami Tanja sida ngasai sadana chi ama piramba adu
ningsinglakuna lauthoknaga pabada chi aduda asumna irami nangna yam takpa mi oirasu IPS oirabasu aingonda khenaba amata leite ai nanga matam pumbada leminaba pami nang aiga luhongba ngamgadra nupa amagi punsida nupi amana asumna thamoi sengna nungsiba asidagi henba laibak phaba kadaida amuk leiramkhini Manojna chi edu paraga pugning nungsina yamna haraujarami mathangi sinda amuk Manojpu interview gi damakta kausinduna hanglai nangna wari edu losinduna oidaba hairasu yaribani aduga nangna karige asingbu wari edu haiduklibano wahang asitaraga Manojna khumlai oidaba makupsina buhona bada atopu oidaba ama amuk haibado ai pamde ma'am aidi no tawba asi asoibani haiba hana khanglamde ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯅꯣꯠ ꯇꯧꯍꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯇꯣꯞꯄ ꯃꯦꯝ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯑꯦꯛꯖꯥꯝꯗ ꯀꯔꯝꯅ ꯄꯥꯁ ꯇꯧꯔꯤꯕꯅꯣ ꯃꯗꯨꯗꯁꯨ ꯅꯣꯠ ꯇꯧꯔꯒ ꯄꯥꯁ ꯇꯧꯔꯤꯕ꯭ꯔꯥ ꯃꯅꯣꯖꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯃꯦꯝ ꯃꯊꯪꯒꯤ ꯑꯗꯨꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯅꯣꯠ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯠ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ 3rd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤꯕꯅꯤ ꯑꯇꯩ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯤ ꯂꯣꯏꯅ 1st ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯅꯔꯛꯈꯤ ꯑꯩꯅ 3rd division the pass tawraklabasu mayam dudagi aina hen harausaki matamduda aina khanki asengba tawduna minamba yaudana 3rd division da pass tawba sin hena phai haina wahai asitarga interviewer sing adu ngaknarami Manojna makha tana amuk hari masigi chanabi asi aikhoida samjin sajin ba chanabi haraga khangai hairiba chanabi asi kana amatana onthoke haibagi wakhal leite power paiba singsu makhoi power adu khak thaduk ninde lairaba singna lairik la su haitrabadi makhoi bo sa sandawna khanbiri aduga MLA singna makhoi bo sijinna ningba mongda sijinari asumna lairik ki mangal fangdaba lairaba singdagi vote lepa mi singna jati amasung dharma gi mingda vote khomduna apangba siribani maram asidagi Dr. B.R. Ambedkar na 1942 da hairamlibani educate agitate organize haina Praja mayam asina lairik la su haibu oirati vote leblibu sing asi yamna wagani interview ki marakta English ki wahi khara yaurami maduda Manojna gyan taramdi maram asina Manojta amo hanglai nangsi wari di phaja phaja bangangi aduga yamna chamba English lon yawba asi nangna karigi khangba ngamdribano Manojna wahang asi taraga khumlai sir lon asi di kari sulaite pau phongna bangamnaga loirba natra interviewer na amuk hari Magi sidi masagi sonbo losin bo hona bagi wahangi Manojna ising glass amata thakki haina harami maduda ligli glass ta ising puthorakpada Manojna hari ai ligli glass ta ising thakningde steel gi glass to ina thakki wahi sitarga interview na amuk hari ising thakpabu glass ta kari kena bano ising asi senglubadi ligli gi glass tara steel gi glass tara thakpada kari karge Manojna amuk hari asumani sir ising kak sengmagi mathoni glass adu legli gi oigera steel gi oigera akai beleite adugumna asengbo officer oibada English khangba asi mathau ta dabra haina khanjai interviewer na amuk hari 12 fail amaga IIT gi topper amaga kanan hena phagani hayuni Manojna khumlai sir IIT gi topper ne hena pai adubo makhoi dagi aini hena khangani maramdi aigi punsi lambida thengnarakpa sing adu makhoina amata khangdabana mem amana amuk hanglai karigumba nahak interview asida khandrabadi nahak kari tawgani Manojna khumlai kari sukaidi mem ai hona balew khiroi pakum asitaraga mem asina amuk hanglai nangi di handakna arobi etemni aduga nangna handak khalaktragadi nangi pantung sikarino Manojna amuk khumlai mem aina interview asida khalaktre haiduna mayamgi amadi leibaki seba to bolepoi asengbadi leibaki seba to buni ai khungangda amuk handuna school da angang sing takani aduga no to wasi phatte haiba khangangani aina numit ki mangal oiba ngamdrasu lem ki mangal oiduna miyoi kharada oirabasu mangal pina bu honagani asumna matang asida interview asi loiduna Manoj tholaki Manojna chairman gi mataw adu oraga mahak interview adu khalaklaroi haina khalami matam khara leiraga interview adu haidori Manojti result adu yengba pamlamdi adubu sardana namdun pudun laki
अदुगा मियाम सिंह अदु गेट हांग ngainadun leirami गेट अदु हांगबदा मनोज मसाना रिजल्ट अदु येंगब चतना सरदादा येंगब चलहलमी मरक असिदा सिन अमा उलई चेयरमैन मनोज असि यामन इसौ काबा मिसक अमा ओइन उरमी अतै सिंह अदुदी लोइना पामलमी अदुगा अमन हरि मखोइगुंबा सिलौद्रगदी इंटरव्यू तौबगी करी कानरिबनो सिन असि लोइरदुना सरदाना बोर्डता मनोज की ममिंग सुम येंगबदा थेंगनरखी सरदाना थोलक्तुना मकोक नोमदुना सेलेक्ट तौरे हाइन हरि मनोज लैमाइदो फमथदुना मकुटना थारमी मरमदी मागी पुंसिगी लंबीदा अवाबतना सरुक ओरगा मागी मथक्ता थौदांग कया लौदुना होनरखिबा अदु ngасidi phangले हाइदुना अवाबा सिंह अदु काउथोक्तुना नुंगाइबु फोंदोक चरमी नुमित असिदबो खौरांगना ngaidun लाखिबनी पांडेसु महाकना पामजबगी मतुंग इना टीवी रिपोर्टर ओरमी कोचिंग सेंटर की ओनर मचानुपी अदु लाक्तुना मनोज पैसा पीदुना मखोगी कोचिंग सेंटर दा फोटो थेननबा हाइबा लाक्पदा मनोज पु उरगा हान थीन nganglamba अदु निंगसिंगलक्तुना मफम अदुदगी चेनखी मनोज की सेलेक्शन की पावसी मखोगी खुंगंग अदुदा फंगबदा मुयोई पुमनमग यामना हराउनरमी पावसी हेक्ताबगा मनोज की मपाना युमदगी मफम अमदा चतनब तौरमी मधु उरगा मनोज की ममाना कदाइद चटकदौरिबनो हाइना हंगबदा मपाना खुमलई चौहन हाइरिबा मिसक अदुदा आईपीएस ऑफिसर की मपादा मी उसितबादो खंगहलुगे असुमना हाइरमी मथंगी सिंदा मनोजना ड्यूटी जॉइन तौदुना चही अमगी मतुंगदा डीएसपी दुस्यानगा पुन्ना उलई डीएसपी दुस्याना मनोजता सेल्यूट तौरमी अमसुंग मनोज पु कनानो हाइबा खंगलमदे मनोजना डीएसपी दुस्यान की मखोंगदा खुरुमजदुन हाइरई सर नहांग अइंगोंदा अहानबद नोट तौबा असि हाना थादो हाइखिबदो अइने वाहि असि तारगा डीएसपी दुस्यान हराउबुना तौफम खंगलमदे अमसुंग मनोज पु मथानुंगदा चेना कोनसिलमी डीएसपी ना हाइखिबा वा अदु ngaktuna मनोज ngasiदी माना पामजबा अदु फंगजरमी मथंगी सिंदा चंबाल खुलगी मनोज की युमदगी मसूरीदा सरदागा लुहोंबगी चटनबा थोगलक्लमी लुहोंबसिदा चौहनसु मकोक लोनदुना फमलगा यावरमी असुमना असेंगबो ऑफिसर अमना अवोनबा कया असि पुरकपा ngamki matang asida film asigi aruiba saruk oiki miyamna film asibu soidana yengbiyo mayam pomnamakna film asi yenglaga soidana thamoida ithilama pokani amasung wari asi Manoj amasung sardagi asengba punsi wari adu utli ngasigidi matang asida loijarage mayamna channel asibu support tawbiduna subscribe tawbiramo amasung like share tawba kawbigano commenta mayamgi apamba film su haibiramo pomnamakpo amukka hana ikai khumnajari